Len yaona chukhiba ngarang akanba Nonglei nungshit aduna fibam thina Sokhallaba Imung Singda Leingakna athubagi Kari package Pigadouribano Haibadu meeyam khangna Laothokpiyu haina Manipuri Pradesh Congress Committee MPCC ki President K Meghachandra leingak ki pukning chingshillakli ngasi BG Road ta leiba Congress baban da pangthokhiba pawgi mifam amada wafam ase phongthokladuna mahakna hai hingsagi achouba chaitheng amana maram oiraga Manipur ase yamna waba fibam amada leire Hauzik tholiba irang asina sel thungi fibam yamna soksin hanbadagi leibak ke semilon da achouba safu ama piringai cherak asida ngarang ikhang thanghodena churakhiba len yawba akanba Nonglei nungshit aduna achouba chaitheng ama amuk pirare len yawna chukhiba akanba Nonglei nungshit aduna yung kaya amang ata thokankhre asigumba fibam asida makha chana nong amuk churaktuna leifam leitabagi awaba kaya mayoknare awaba taraba imung kaya gi miyoising asida leingakna khudaki oiba kari mateng panggadawre Mari Lainaba DC Singda report piraknaba wafam thamlabasu khudakki oiba mateng phangdabana maram oiraga miyamda awaba ama mayokna hallei mahausagi oiba akanba safu asina chaitheng phanglaba singda pinaba state Leingakna center dagi karamba package logani haibagi matangdasu chief minister na miyamda thangbiyu amaromda hauzik Leingakna paikhatliba thaurang asidi awaba taraba imung singda sel oina pigadouribra material oina pigadouribra haibasi mayek sengde Maram aduna Leingakna athubagi oina mateng panggadaba sing ado mayek sengna Laothokpiyu haina mahakna makha takhi National calamity akoigi hailstorm nungsit lenta pasida pachasi kham thingna wabasina athuba matamda sarkarna measure laothokpiyu aduga pigadaba singche masigi conditions mayam ji ure akoigi mayam ji social media da ure press da ure TV da ure practically field visit to ko da officers sing ure aduna di yam concrete oiba di step ama sarkarna lobiraga masigi paisa thuna laothokpiyu yum sabibra adagi paisa oina pibibra athuba matamda masi pibidragadi praja singche yam kham thingna wabase masi Masida Sarkar ki aseng ba state na pibiyo masi mahausana sarkarna responsibility lobam thoi tobi gini hain ju khali khara initiative khara ju uri aduna asugumba khudakta kolakpa asugumba calamity mayam se masidi immediate akoi gi relief se pi de na ba sarkarna laothokpi gi da ni parada khangan bi gi da ni sarkar haibasina parjagi mapi mapani